Nupi ama Mangak samda Thaang na lenduna hatlam lei thodo si haukiba ahing nongyai chabukta Porongpat police station akonba kaikhu muslim maning lekai de thokiba ne lei khidrabi nupi adugi mami mama atrada ya lei du ba na piyo ai ko na ba na piyo ma ruyo ne ba icha nupi masama na chingna na padagi magi baba na tawbani adu mai baba ga loine na mi etai si awani ana harek padagi chama na si je Sima Sani Mapuroi Banahat Boydamle, Shijinakiba Thaang Pankray, Quaideki Kiningai Oiva Togdo Amada, Masama Katumina Ribi Nupi Bumangak Sam the Thaang. Mayam Puno Pro and Putina Kitchenelda, Ampatara, Mayam Nasigi Aina Hazel Tuiva, I give Zereba videos upon Mayam, the awareness or Aduma, Mayam, Section Lava Aduba, Ujibuzi, Akogi, like the Punai Sida Lambda Masida Tuiva, Tautovision, Masida, Akoi, Yamna Kininga or Section in Iowa, Aduma, video Mamatanya video. Mayam video se marak thatna kainom tang haije ho ke mayam da mayam aina audio record taw boda mang da pai bi phone ase masigi audio record se oiram dre aduna video se aina semjare adubu khonjel se khara semga wale aduna war suwana mayam masigi video si semada makon seng da bai masi matang je aibu ngak pi gani aina khale chi naw imaibel mayam na ado war suwana pik na khai oi so ngasi tabiro mathang da seng hanjana bo honara ke nam tang mayam da thamjari se kai matak no hai ta da ngaran da han se nupi ma lai ki tare ko lai ki driba nupi se tana go bagi ima mi kara go no loile din kai ta ko ado hali bum se fast da khanam din hali bus su yam tina hat panne raksam kathala da hat kai ta ko ado yam tina ki ngai oi zikan se fai sa chi bus se akoi ki mi or mi hai se na fai sa ko ne tai pan on yam ki zai ta hoda kai ni mai ni tamna kadra adu mapa rom da kadra phanya sachi sachi wali de tai adu akoi ma pang de yo kadra ni khal de akoi pam de yo se asya na ki ngai on hai wai se akoi de siki sa no pina mama tu ki na de le pa de gi first of all lagi pai di mapa na what se lao ko mi hai ai ni ki se samai na hat pi da adudagi di ko na thigalak padagi macam pi masamo na khumne adu mayam sui yengmi na si video se aduga mayam desu akoi puno ka awareness oina ba video se semak pani ai akoi chechin mi na si aduga video to sidale le mayam sui yengmi na si pau ai punna lo mi na si Nupi ama Mangak samda Thaang na lenduna hatlam lei thodo si haukiba ahing nongyai chabukta Porongpat police station akonba kaikhu muslim maning lekai de thokiba ne lei khidrabi nupi adugi maming Sima Sahani chahi nifutaret mapuroibagi maing Muhammad Mujibur Rahman kawi Anganwadi worker oibini hairi mahaki mapuroibana nomada afangba thabak suduna imung pubani hairi Chahi tara mari amasung chahi tara nithoi ki macha nupi ani lehauri kanana nupi asi halambano haiba chap chana khangbangam impact news fangba pawda haukiba hing nongyai da nong churingai tanja da hariba thodo si masak khangdaba singna masagi famung da tumlingai da chatharambani hairi mahaki mapuroibana laurakpadagi laikai gi miyam changsilaktuna asok pinupi adu khudakta manak nakpa hospital da pukhatpagi lambida laikanaba ngamdana leikidabani hairi Thodok thokraba matung mafam aduda Porongpat police amadi forensic team laktuna yengsin krai loinana nupi aduna thina soktuna leiramliba du yum adu hauziki oina makha taba investigation gi dama shil tausin krai thawayau drabak chang aduna Janims hospital gi mokta thamkrai Amarom da leikidrabi nupi asi mahaki mapuroibaga famung amada tuminabani adubu mahaki mapuroibana tumthakhibana maram oraga thodo adu matau karamna thokibano haiba khanghaude haibagi wafam amasu leiri Kani marang gi maga nungai daba kana laibano ado athoba da thidokpiyo kani marang da matasi Suktam tin happy da mino mino sumba jamak piyo praja ko din ki awa ka kan piyo maya nam to chapo to yo ina sigi anta asing malaga lang
ꯑꯀꯛꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯌꯥꯝ ꯆꯝꯅ ꯍꯤꯡꯖꯕ ꯏꯃꯨꯡꯅꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯖꯕ ꯃꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯑꯪꯒꯜꯋꯥꯗꯤꯒꯤ ꯑꯣꯖꯥ ꯑꯣꯏ ꯑꯗꯨꯒ ꯃꯆꯥ ꯅꯨꯄꯤ ꯑꯅꯤ ꯂꯩ ꯃꯆꯥ ꯅꯨꯄꯤ ꯑꯅꯤꯁꯤ ꯁꯨꯃꯥꯏꯅ ꯁꯨꯔ ꯆꯠꯂꯒ ꯇꯥꯜꯂꯒ ꯁꯦꯝꯖꯔꯛꯏꯅꯤ ꯌꯥꯝ ꯋꯥꯕ ꯏꯃꯨꯡꯅꯤ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯊꯣꯛꯅ ꯂꯧꯅꯔꯛꯄ ꯀꯥꯟꯗ ꯑꯃꯨꯛꯀ ꯚꯤꯗꯤꯑꯣ ꯈꯔ ꯊꯣꯛꯂꯦ ꯚꯤꯗꯤꯑꯣꯗꯨꯅ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯂꯩ Mama, aduh ya, aduh mana lebih aku nak mana lebih mama, aduh ya, ni begitu. Ni apa? Mapa bawa sudah ke mana mama, aduh. Cina ya ibu kaki, ni ya ibu suka ni jual tu bawa ori tu ni, aduh apa lagi pun tu hanga kalau dah mi aduh pecin kau sih, ni yang makan, ay nak uang pecin sih ni. 하나가 비비요. ꯑꯗꯨꯗ ꯃꯃꯥꯗ ꯍꯥꯠꯂꯤꯁꯦ ꯄꯄꯥꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯈꯪꯉꯦ ꯑꯗꯣ ꯄꯄꯥ ꯍꯥꯠꯄꯁꯤꯗ ꯄꯄꯥ ꯈꯛꯇꯅ ꯃꯇꯣꯝ ꯈꯛꯇꯅ ꯍꯥꯠꯄ ꯉꯝꯕ ꯅꯠꯇꯦ ꯃꯤ ꯌꯥꯎꯗꯅ ꯃꯤꯁꯨ ꯎꯍꯧꯋꯦ ꯑꯩ ꯆꯣꯡꯊꯈꯤꯕ ꯑꯩꯅ ꯄꯄꯥꯅ ꯂꯥꯎꯔꯛꯄꯁꯤ ꯇꯥꯀꯥꯟꯗ ꯏꯅꯥꯎꯄꯤꯒ ꯑꯩꯒꯁꯤ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯑꯒ ꯆꯦꯟꯊꯣꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯏꯅꯥꯎꯄꯤꯅ ꯃꯃꯥ ꯂꯩꯕ ꯀꯥꯗ ꯆꯦꯟꯖꯜꯍꯧꯔꯦ ꯑꯩꯅ ꯑꯁꯣꯝ ꯁ꯭ꯇꯤꯌꯥꯔꯂꯣꯝꯗ ꯆꯦꯟꯕ ꯃꯇꯝꯗ ꯃꯤ ꯑꯃ ꯆꯣꯡꯊꯈꯤꯕ ꯑꯩ ꯎꯍꯧꯋꯤ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨ ꯐꯒꯠꯄꯤꯌꯨ ꯄꯄꯥ ꯃꯇꯣꯝꯇꯅ ꯃꯃꯥ ꯍꯥꯠꯄ ꯅꯠꯇꯦ Mama, aduh ya, aduh mana lebih aku nak mana lebih mama, aduh ya, ni begitu. Ni apa? Mapa bawa sudah ke mana mama, aduh. Cina ya ibu kaki, ni ya ibu suka ni jual tu bawa ori tu ni, aduh apa lagi pun tu hanga kalau dah mi aduh pecin kau sih, ni yang makan, ay nak uang pecin sih ni. 하나가 비비요. 이차누피 마사막나 칭냐락ꯄꯗꯒꯤ ꯃꯥꯒꯤ ꯕꯕꯥꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯕꯕꯥꯒ ꯂꯣꯏꯅꯅ ꯃꯤ ꯑꯇꯩꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯆꯥ ꯑꯃꯅ ꯁꯤꯁꯦ ꯍꯥꯏꯔꯛꯑꯒꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯃꯅꯨꯡꯗ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯣꯏꯔꯨꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯟꯗꯦ ꯑꯗꯨ ꯏꯆꯥ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ ꯃꯁꯤ ꯌꯥꯝꯅ ꯈꯟꯅꯤꯡꯉꯥꯏ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯐꯪꯕꯅꯦ ꯁꯤꯃꯥ ꯁꯥꯅꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯐꯪꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯁꯥꯃꯛꯀ ꯇꯨꯃꯤꯟꯅꯔꯤꯕꯤ ꯅꯨꯄꯤꯕꯨ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯂꯒ ꯃꯍꯥꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕꯗꯨ ꯄꯨꯂꯤꯁꯀꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟꯗ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯁꯤꯃꯥ ꯁꯥꯅꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯀꯟꯐꯦꯁ ꯇꯧꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ ꯃꯁꯥꯒꯤ ꯆꯍꯤ 94 ꯂꯣꯝ ꯁꯨꯔꯕꯤ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔꯁꯨ ꯑꯣꯏꯔꯤꯕꯤ ꯁꯤꯃꯥ ꯁꯥꯅꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯂꯒ ꯃꯄꯨꯔꯣꯏꯕ ꯃꯍꯃꯗ ꯃꯖꯤꯕꯨꯔ ꯔꯍꯃꯟ ꯐꯥꯔꯒ ꯉꯔꯥꯡꯗꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯊꯔꯒ ꯋꯥꯍꯪ ꯄꯥꯎꯟ ꯆꯠꯊꯔꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯍꯩꯁꯤꯡꯂꯕ IOꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯨ ꯇꯨꯝꯂꯤꯉꯩꯗ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯆꯔꯛꯂꯦ ꯃꯤꯍꯥꯠ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯑꯗꯨ ꯉꯥ ꯃꯀꯨ ꯂꯦꯟꯕꯗ ꯁꯤꯖꯤꯟꯅꯕ ꯑꯊꯧꯕ ꯊꯥꯡꯗꯨꯅꯤ ꯍꯥꯏꯅ ꯇꯥꯛꯊꯣꯔꯛꯂꯦ ꯊꯥꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯁꯤꯅꯤꯃ ꯀꯌꯥ ꯊꯤꯅ ꯂꯨꯈ꯭ꯔꯕ ꯃꯇꯝꯗꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯏꯃꯥ ꯑꯃꯒꯤ ꯏꯆꯥꯒꯤ ꯃꯃꯥꯅꯤ ꯑꯗꯣ ꯑꯩꯅ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯁꯥꯎꯅꯤꯡꯉꯦ ꯄꯥꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯂꯩꯔꯁꯨ ꯌꯥꯝ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯇꯥꯟꯅꯔꯒ ꯈꯥꯏꯅꯕꯅꯤ ꯈꯪꯗꯦ ꯗꯥꯏꯚꯣꯔꯁ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯃꯌꯥꯝ ꯇꯤꯟꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯇꯥꯟꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯝꯄꯥꯛꯅ ꯌꯥꯜꯂꯒ ꯉꯛꯁꯝ ꯊꯥꯗꯠꯄꯤꯔꯒ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯀꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯑꯥꯏꯟꯗ ꯌꯥꯝ ꯊꯤꯅ ꯑꯔꯨꯕ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯈꯜꯂꯨ ꯑꯀꯤꯕ ꯐꯥꯎꯋꯤ ꯍꯧꯖꯤꯛꯀꯥꯟ ꯇꯧꯅꯔꯤꯁꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯄꯨꯝꯅꯃꯛꯁꯦ ꯍꯤꯡꯅꯤꯡꯉꯤ ꯉꯥꯛꯇꯅꯤ ꯑꯗꯨ ꯍꯤꯡꯍꯟꯗꯕꯒꯤ ꯔꯥꯏꯠ ꯑꯩꯈꯣꯏ ꯃꯈꯨꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯤꯁꯇꯔ ꯑꯗꯨꯅ ꯃꯃꯥꯒꯤ ꯈꯔ ꯂꯥꯎꯕꯗ ꯀꯞꯄꯤꯕ ꯃꯃꯥꯒ ꯀꯥꯏꯅꯍꯟꯕ ꯍꯥꯏꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯕꯅꯦ ꯈꯜꯂꯤ ꯑꯦꯚ꯭ꯔꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯚ꯭ꯔꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯣꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤꯅꯤ ꯑꯁꯤ ꯑꯥꯏꯟꯅ ꯈꯪꯉꯒ ꯃꯤꯁꯦ ꯃꯔꯥꯟ ꯂꯩꯔꯦ ꯈꯪꯉꯗꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕꯤꯒꯅꯤ ꯈꯜꯂꯦ
ꯑꯗꯨꯒꯤ ꯆꯩꯔꯥꯛꯇꯨꯅ ꯀꯤꯔꯒ ꯃꯊꯪ ꯇꯧꯒꯗꯕ ꯃꯤꯁꯛꯇꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯈꯟꯕ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯁꯨꯃꯥꯏꯅ ꯑꯩꯕꯨꯁꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯖꯦꯜꯗ ꯌꯧꯒꯅꯤ ꯐꯥꯁꯤ ꯇꯧꯒꯅꯤ ꯑꯩꯕꯨ ꯁꯤꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯀꯤꯕꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯁꯦ ꯂꯣꯏꯅꯃꯛ ꯀꯤꯅꯔꯛꯇꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯇꯥꯡ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃ ꯄꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯆꯨꯝꯕ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃ ꯄꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯅꯦꯁ ꯁꯤꯒꯨꯝꯕ ꯄꯥꯎ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯑꯒ ꯁꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯅꯥꯀꯣꯡꯗ ꯃꯤꯒꯤ ꯃꯤꯠꯇ ꯌꯧꯍꯟꯕ ꯁꯤ ꯑꯩꯈꯣꯏ ꯊꯧꯅꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯁꯥꯎꯕꯁꯨ ꯐꯥꯊꯃꯤꯟꯅꯁꯤ ꯁꯥꯎꯕꯁꯤ ꯉꯥꯏꯍꯥꯛꯇꯪꯗꯅꯤ ꯃꯥꯡꯖꯧꯅ ꯃꯌꯥꯝ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯀꯥꯟꯅꯔꯒ ꯂꯣꯏ ꯆꯦꯜꯂ ꯌꯥꯅꯅꯕ ꯄꯨꯔꯛꯁꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯥꯎꯕꯅ ꯃꯥꯡꯖꯕꯅꯤ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯨꯕ ꯑꯩꯅ ꯁꯤꯕ ꯐꯩ ꯐꯠꯇꯦꯅ ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯥꯔ ꯇꯧꯊꯣꯔꯛꯄꯅꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅꯁꯤ ꯍꯤꯡꯉꯤ ꯃꯈꯩ ꯅꯨꯡꯁꯤꯅꯁꯤ ꯁꯥꯎꯅꯤꯡꯕ ꯗꯔꯀꯥꯔ ꯂꯩ ꯀꯥꯎꯊꯣꯛꯅꯁꯤ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯌꯥꯏ ꯐꯔꯦ